ꯂꯩꯁꯥꯕꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯑꯣꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯐꯨꯕꯥꯜꯂ ꯃꯈꯥ ꯂꯩꯀꯥꯏꯗ ꯆꯍꯤ 25ꯔꯣꯝꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯎꯔꯥꯡꯕꯝ ꯀ꯭ꯔꯤꯁꯇꯤꯅꯥ ꯆꯍꯤ 25, ꯑꯄꯣꯛꯄ ꯁꯨꯕꯥꯁ ꯀꯧꯏ, ꯐꯨꯕꯥꯜꯂ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30ꯔꯣꯝ ꯇꯥꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯋꯥꯔꯣꯜ ꯏꯕ ꯆꯦꯅꯥ 3 ꯑꯃꯁꯨ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯀꯥ 4 ꯄꯥꯟꯕ ꯒꯥꯔꯤꯒꯤ ꯇꯌꯥꯔ 2 ꯂꯣꯡꯈꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯌꯥꯔ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯆꯣꯡꯊꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯍꯥꯛ MA ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯕꯛ ꯊꯤꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝꯅ ꯂꯧꯈꯠꯂꯒ ꯔꯤꯝꯁ ꯃꯣꯔꯒꯇ ꯄꯨꯔꯛꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫